Malemgi mafam kayada pangthoknabagom ngasi Manipurdasu Gandhi Jayanti THOURAM Imphal gi GM Hall da Manipur gi Governor 𝐻𝐿𝐍𝐾 Chief Minister N Biren yauna Cabinet Minister MLA sing kayana saruk yaduna pangthokkhre THOURAM aduga mari leinana Governor 𝐻𝐿𝐍𝐾 na mipum khudimakna Mahatma Gandhi na pamjaramba non balance ki lambida chatnaba hotnabiyu haina appeal tawki India gi Prime Minister Narendra Modi na hongdokhiba Luna na thamnaba Swachh Bharat Abhiyan gi THOURAM mapung fana mai pakna sinba ngamnaba hotnasi haiki Media person sing na hangba wahang amagi paukum pireduna Governor na hai Manipur hanaga yengarurabadi hauzik phibam yamna fagalakle miyamna su tangdu leitaba lamdam ama oiraknaba hotnabada Manipurda leidiba miyamna mateng pangbiyo haina su phongdorakhi सभी से यही अनुरोध करती हूँ कि जिस तरीके से महात्मा गांधी जी ने अहिंसा सत्य का मार्ग चुना था उन्हीं के विचारों से प्रेरित होकर सब लोग इसी तरह का समाज का राष्ट्र का कार्य करते रहें और हमारे प्रधानमंत्री जी ने एक स्वच्छता को लेकर जो अभियान शुरू किया है स्वस्थ भारत इन सारे कार्यक्रमों में आप भाग लें और अपने नगर को प्रदेश को स्वस्थ रखें और स्वस्थ रहे निश्चित रूप से आपने महसूस किया होगा कि जो पहले माहौल था अब इसमें काफ़ी उसमें रिलीफ हो रहा है सभी लोगों का मैं चाहती हूँ कि इसमें सहयोग मिले एक हमारे मणिपुर प्रदेश में शांति आए एक सद्भावना और फिर से लोग मिलजुल कर रहे यही मेरा सभी लोगों से अनुरोध है THOURAM maduga mari leinana Manipur ge Chief Minister N Biren hai Mahatma Gandhi na pamjaramba lunan bagi lambi da chatuna Manipur pumba lunana thamsi haiki Manipur ase apikpa complex oiba lam amani tribe makal kunthra mari kunthra mangana leiba mafamni Manipur da leidiba mipum khudimak nungsi chanana laminagadabani haiki Gandhi Jayanti sigi Manipur gi MEEYAMNA ayat ka Vijari magi apong misida ki Bharat kumda pangkong dari Pitsubi kumda pangkong dari mana Lubanan is part of life society sekitar itu kalau mana Manipur MEEYAMNA mana magi itu pamjar mana sabun lambi itu besar kan Manipur si yang Lubanan state mana masih jadi sekian yang ikut itu yang saya kau Manipur si kara complex oiba state ni community pikra pasi da community kuntra mari mga lai ni na masdai da community amaga imarka magi oiba inkhat na rakwa dum lai te adu boi khoi generally akoi punamak koi tribe kuntra mari mga se amat to ina lai da bini hai basi koi gi ai gi hakta Bharatiya Janata Party ki ko mai se hakta maya symbolic oiba even akoi gi Moirang ethnic park mayamna ubire akoi Manipur la tribe amada today we have given all the recognition all respect to them at the high represent akoi amaga self respect yamaroina madu maintain donga koi leminana busu honori leisu leminari aduga sikinangi question do amadu sikmakki wena dia adu mbai kwenda paulite hoktana be ko mem samana hono minasi